펌. Tapi yang bajar Manang ngadi ganun daw. Sorry, KG mi helam KG ni. Oh, sila jam chaudhry. To mi hodong cha da na ba na. Mita production ni channel sibu like subscribe to biram. Mita production. Oi, ai ke se. Abra to dole chole jau re. Briso preni. Dole sor briso preni. Aya amra briso pre. Nang pa kai le ro. Jau re. Tum haisen doi briso pre ai ma machim si. Mani ba. Phone di tawre ya ma honda. Akoi amana phone tawre ya kai no ma honda. Ma gi number do ina taw bani aba. Noi jaurak tri ba ma si jade thok ya. Hojik dawe sor jaure aigi Mr. ga dai imana bisiga thinbirak bani akoi Mr. na ei chanpi atombi gi exam loira bako ado ma lobi bachatpa daigi imana bisina mai machanpi ada 12 tamya bako madi manakta ma leibi bachat bako adigi chatpani mabani puncha khara ei chatpa ngamautre kaina ei ko nungai tana chatlaudre bako ado kanagumona sirong sta da boira gadi night super da chalaga anungda sandada tongaga ahinda thungubda jamna nuaite abako asida tongaga di ajaubuda pung 3:30 tani sigi pung 9:30 manung thaladi ala pung 3:30 manung thungane aba aduna jam nungai abako do mayam chapiu sigi sumong sida jam phai si Pamla se kya piye hum Auto kariya Pamla da side te ga Samtang hey yang pamla asola inura akona pamla mande Pam. Dia ko siya pam na siya wala no jina ko kim chala te ki sumo ngai bra si do re ba kram dam la ke na hang Nang du chia la chiu lam dan nam ga dam ha pamuna kari na ndo pamma ba du siya da ma sa ko jara ba siya ne ba aina pamala ti o da mina ti era si siya nang ini ican bi thin bi ba ican bi ba ba handa kisna na mon thin ba ba da ko jana ja ura de jang na yong ba lang ni ve ho doi mi koi din ve din na nga da ya da konto di Mita production ni channel sibu like subscribe to biram. Thank you. Aigi imanabi se mai maming wairang tombi ko yaba ko masi aigi school dasu punna taminara ko aigi college dasu punna taminara ko aigi khwai jam tinaba imanabi ne ado ngasi kha koina gapthong na rure ko jum pala ba mathungda ado hoji angkamo mai macha ai cha ka punna hom da taminaba de among naksan na re hanagi school tamingi matam adai college tamingi matam da jam ningjenge jam miss tawi ado hoji aigi imanabi se khwai jam tinaba nungai ba ko ma ado amuk pul gare khoini icha hakta
ꯖꯦꯟ ꯅꯣꯡꯃꯔ ꯈꯪꯗꯦ ꯅꯪ ꯆꯥꯗꯣꯏꯕ ꯆꯥꯔꯣꯏ ꯁꯤꯒ ꯄꯤꯖꯗꯣꯏ ꯃꯥꯜꯂꯦ ꯋꯦꯔꯥꯡꯊꯪꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯕꯤꯁꯤꯒ ꯌꯣꯜꯂꯦꯕ ꯑꯗꯣ ꯑꯝꯇ ꯌꯦꯡꯗꯣꯛꯎꯒꯦ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯀꯦ ꯌꯥꯝ ꯇꯥꯡꯈ꯭ꯔꯕꯅꯤ ꯃꯥ ꯃꯌꯨꯝꯗ ꯍꯦꯛꯅ ꯄꯨꯔꯛꯄ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯂꯣꯀꯦꯜꯅꯤ ꯇꯥꯖꯥ ꯀꯩꯅꯣꯅꯤ सी चले मैं कोडिंग और जाते नहीं लाग मैं पता नहीं क्या है जो ये सोने दा इधर को पता नहीं चले वो तो लंबी जो ꯁꯤ ꯁꯨꯃꯣꯏꯁꯤꯒ ꯆꯠꯇꯣꯏꯅꯤ ꯅꯍꯥꯟꯒꯩꯗꯤ ꯍꯟꯗꯛꯇꯤ ꯑꯩ ꯍꯁꯕꯦꯟꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯒ ꯆꯠꯇꯣꯏꯅꯤ ꯍꯁꯕꯦꯟꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯕ ꯂꯥꯛꯇꯣꯏꯕ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯁꯪꯕꯤꯕ ꯆꯠꯇꯣꯏꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯨ ꯁꯤꯂꯣꯡꯗ ꯇꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥꯁꯨ ꯆꯠꯇꯣꯏꯕ ꯁꯤꯡꯕ ꯍꯣꯏꯗ हमें कोई दूसरा कोई मासे दूसरे 자. ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯍꯜꯂꯒꯦ 망홍나 망동 ꯆꯪꯉꯒꯦ ꯃꯣꯏ ꯍꯧꯖꯤꯛ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯍꯜꯂꯒꯦ ꯑꯗ ꯁꯤꯒꯩ ꯍꯜꯂꯒ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯃꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯂꯨꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯥꯡꯒꯠꯂꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ 담배 장갑 한번 담배 장갑 잡이 불어 잡아 ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯑꯗ ꯑꯩꯒ ꯑꯩꯈꯣꯏ ꯃꯤꯁꯇꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥꯒꯁꯨ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯒ ꯏꯆꯥꯅꯨꯄꯤ ꯈꯛꯇ ꯉꯥꯏꯔꯕ ꯀꯧꯕꯅꯤꯅ ꯃꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯒꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯆꯣꯡꯉꯛꯇꯣꯏꯔꯣ ꯅꯪ ꯉꯥꯁꯦ ꯐꯖꯅ ꯆꯥꯎꯔ ꯃꯥꯜꯂꯦ ꯏꯃꯥ ꯆꯥꯎꯔꯦꯍꯦ ꯁꯤꯗꯤ ꯄꯣꯔꯣꯝꯁꯤ ꯆꯥꯎꯔꯦꯍꯦ ꯆꯥꯎꯔꯦ ꯀꯦꯖꯤ ꯑꯃꯗꯤ ꯍꯦꯜꯂꯝ ꯀꯦꯖꯤ ꯑꯅꯤꯃꯨꯛ ꯃꯌꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯆꯥꯎꯔꯦ ꯑꯝꯇ ꯆꯣꯡꯍꯜꯂ ꯑꯩꯅ ꯀꯩꯅꯣ ꯆꯣꯡꯗꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯁꯤꯔꯕ ꯈꯪꯗꯦ ꯃꯥ ꯅꯥꯟꯊꯣꯛ ꯑꯁꯤꯗꯔꯣ ꯐꯥꯔꯛꯏꯕ ꯉꯔꯥꯡ ꯐꯥꯔꯛꯏꯁꯦ ꯁꯤꯗꯔꯣ ꯐꯥꯔꯛꯏꯕ ꯍꯣꯏ ꯁꯤꯅ ꯌꯥꯝ ꯆꯥꯎꯗ꯭ꯔꯤ ꯑꯁ ꯈꯣꯏꯗꯒ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯆꯥ ꯐꯥꯔꯁꯨ ꯈꯨꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯤ ꯑꯗꯨ ꯉꯥꯗꯣ ꯍꯩꯗꯣꯔꯣ ꯍꯧꯗꯣꯡ ꯆꯥꯗꯅ ꯖꯥꯟꯅꯒꯗꯕ ꯃꯣꯔꯣꯛ ꯑꯈꯥꯏꯕ ꯁꯤ ꯃꯣꯔꯣꯛꯁꯤꯅ ꯀꯩꯅꯣ ꯁꯦ ꯃꯌꯥꯏ ꯀꯠꯊꯕꯤꯔꯣ ꯑꯣ ꯐꯗꯤꯒꯣꯝꯁꯤꯗꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯅꯍꯥꯟ ꯅꯝꯕ ꯐꯗꯤꯒꯣꯝꯗꯣ ꯑꯣꯈꯥꯛ ꯆꯥꯎ ꯂꯩꯔꯝꯃꯦ ꯁꯤꯁꯨ ꯆꯥꯎꯔꯦ ꯑꯩꯒꯤꯁꯨ ꯁꯤꯃꯨꯛ ꯆꯥꯎꯔꯦ ꯃꯔꯤꯒ ꯊꯥꯕ ꯇꯤꯕꯣ ꯃꯔꯤꯒ ꯊꯥꯕꯅꯦ ꯑꯣꯈꯥꯛ ꯆꯥꯎꯔꯦ ꯑꯩꯒꯤꯁꯨ ꯀꯤꯂꯣ ꯁꯤꯅ ꯃꯣꯇꯣꯔ ꯑꯣꯏ ꯃꯥꯜꯂꯦꯅꯦ ꯃꯣꯇꯣꯔ ꯀꯣꯟꯅꯝ ꯆꯥꯕꯒꯤ ꯀꯩꯗꯧꯗꯣꯔꯤ ꯊꯥꯐꯝꯗꯤ ꯂꯩꯇꯕꯅꯤ ꯍꯥꯏꯗꯤ ꯖꯤꯔꯟ ꯑꯣꯈꯥꯛ ꯆꯥꯎꯔꯦ ꯅꯍꯥꯟ ꯃꯥꯝꯅ ꯐꯔꯝꯗꯦ ꯉꯁꯤꯗꯤ ꯐꯔꯝꯃꯦ ꯑꯣꯖꯥ
ꯃꯊꯛꯇꯒꯤꯗꯤ ꯎ ꯐꯪꯉꯦ ꯑꯉꯧꯕꯁꯦ ꯈꯔ ꯍꯥꯞꯆꯜꯂꯨ ꯃꯊꯛꯇ ꯑꯉꯧꯕ ꯂꯩ ꯀꯥꯏ ꯊꯥꯒꯦ ꯑꯅꯧꯕ ꯍꯨꯟꯕꯔꯣ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯂꯩꯌꯦ ꯑꯩ ꯄꯤꯔꯛꯀꯦ ꯑꯩꯉꯣꯟꯗ ꯐꯖꯕ 3-5 ꯈꯛ ꯂꯩ ꯑꯁꯤꯅ ꯀꯩꯅꯣ ꯑꯥꯗꯩ ꯄꯨꯔꯛꯄ꯭ꯔꯣ ꯁꯤꯂꯣꯡꯗꯒꯤ ꯐꯗꯤ ꯐꯖꯩꯑꯕ ꯐꯗꯤ ꯐꯖꯔꯒ ꯆꯥꯗꯤ ꯆꯥꯅꯤꯡꯗꯦ ꯅꯧꯅꯗꯣ ꯐꯪꯒꯗꯣꯏꯅꯤ ꯅꯧꯅꯗ ꯇꯝꯈꯠꯂꯛꯏꯗ ꯆꯥꯎꯗ꯭ꯔꯤ ꯑꯃꯨꯛ ꯁꯦꯕꯣꯠꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯃꯔꯤ ꯆꯠꯄꯤꯁꯤꯡꯁꯦ ꯌꯦꯡ ꯃꯊꯣꯟꯗ ꯍꯧꯒꯠꯂꯛꯅ ꯃꯊꯣꯟ ꯄꯥꯡꯒꯠꯂꯦ ꯀꯥꯏ ꯃꯁꯤꯡꯒ ꯑꯊꯥꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯃꯊꯣꯟꯗ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯁꯦ ꯐꯔꯝꯁꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯈꯔ ꯈꯔ ꯍꯦꯛꯄꯅꯤ ꯅꯣꯡꯃꯒꯤ ꯃꯃꯥ ꯍꯣꯏꯗ ꯍꯧꯖꯤꯛ ꯂꯥꯛꯄꯗꯗꯤꯀꯣ ꯗꯗꯥꯅ ꯉꯥ ꯐꯥꯔꯛꯑꯦꯅꯅꯦ ꯉꯥ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯇꯧꯅ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯗꯨ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯃꯥꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯤꯡꯗꯣ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯈꯥꯃꯦꯟ ꯈꯔꯒ ꯎ ꯃꯣꯔꯣꯛ ꯈꯔꯒꯁꯨ ꯑꯩ ꯄꯨꯗꯣꯏꯅꯦꯕ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯁꯦꯕꯣꯠꯇꯣ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯄꯥꯟꯗ꯭ꯔꯤ ꯐꯖꯅ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯨꯝꯅꯃꯛ ꯌꯦꯡꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯦꯡꯖꯔꯦ ꯍꯟꯅꯕ ꯇꯧꯔꯅꯤ ꯌꯨꯝꯗ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯒ ꯌꯦꯡꯉꯁꯤ ꯁꯅꯥꯔꯩ ꯀꯛꯊꯠꯂꯁꯤ ꯏꯃꯥꯅ ꯀꯔꯝꯕ ꯁꯅꯥꯔꯩꯅꯣ ꯁꯤ ꯄꯥꯕ ꯐꯖꯔꯤꯁꯤꯅꯤꯅ ꯃꯇ꯭ꯔꯣꯡ ꯈꯣꯠꯄꯅ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯛꯀꯁꯦ ꯄꯤꯕ ꯁꯅꯥꯔꯩꯗꯣ ꯌꯦꯡꯍꯟꯕꯒꯤ ꯁꯦ ꯃꯔꯤꯈꯛꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ 이모가 내가도 구사 마사요. 디자인은 되니 그렇게 먹는 거야. 맞아. ꯃꯃꯥꯡꯒꯤꯗ ꯁꯅꯥꯔꯩ ꯃꯣꯔꯣꯛ ꯀꯩꯅꯣ ꯇꯧ ꯌꯥꯏ. ꯑꯩꯈꯣꯏꯅ ꯑꯃ ꯑꯩꯈꯣꯏ ꯁꯣꯏꯅꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦꯅ ꯈꯜꯂꯝꯃꯤꯕ. ꯃꯃꯥ ꯍꯣꯏ ꯌꯨꯝꯗ ꯁꯅꯥꯔꯩ ꯃꯣꯔꯣꯛ ꯄꯥꯜꯂꯦ ꯍꯥꯏꯗꯣ ꯁꯤꯅꯤ ꯌꯦꯡꯉꯣ. ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯉꯁꯤꯗ ꯎꯖꯔꯤ ꯃꯣꯔꯣꯛꯁꯤ ꯃꯁꯛꯁꯦ. ꯆꯥ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯃꯁꯛꯁꯦ. ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯉꯁꯤ ꯁꯔꯥꯗꯤꯟꯁꯤꯃ ꯑꯃꯗ ꯆꯠꯄꯗ ꯃꯇꯝꯁꯦ ꯃꯌꯥꯝ ꯑꯃ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯈ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯉꯦ. ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯔꯦꯕ. ꯑꯗꯣ ꯆꯥꯛ ꯉꯥꯏꯍꯥꯛ ꯂꯣꯏꯔꯒ ꯆꯥꯒꯅꯤ. ꯑꯗꯣ ꯑꯉꯥꯡꯁꯤꯡꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩ ꯊꯝꯃꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ থমগে. Thank you. Rithisha. আর কোন ক্লাসে পড়ো? KG1. KG1. আর স্কুলের নাম কো?